Majik tabir ba khoi kuno pu image TV na taramna okchabaga loidana Brajesh Kumar na khurumjari ngasigi maroi ba pauda drug la loli ba mioi sing lanjare haina surrender tobiu lengak na action amata lawjeroi haina Chief Minister N Biren haikre IED pukai bada senmi ama sire wakan pam chathakre nupi lal 2021 gi souvenir asi pongkre loidana mahi barong karamna ligadage haibaka mari leinana Namit humni chathagadaba training program ngasidagi hudokre Papungoy pau lobirasi Manipur gi singda khundari ba kanglupu nambak haujikti Manipur kannanaba ngasigi mirol amadi tungi mirol kannanaba singda popi thadanaba amasung drug maru fangna mutatnaba warep lawkhre tampakta lariba miyamsu lekai lekai da drug ki mayokta ihau hobiduna drug maru fangna mutatnaba firep lawbiro haina ngasi Chief Minister N Birena appeal tawkhibaga loinana tampakta leiba drug alonbasing lanjare haina khudaktagi surrender tawbiu lengakne action amata lojroi haikre wafam asing asi Chief Minister Secretariat Hall da pangtokkiba war on drugs 2.0 saugatuna maram khulgi khunjasingna lawkhiwa warep lawthokkiba thorom amada Chief Minister na mahaki warol pibada haikibani Maram Union, Maram Women's Union, amadi Maram gi mahiroi lupsing yauna Maram gi apunba community gi oiba pangthokkiba assembly na popi thadanaba amadi Maram khulda drug chaba yonba amata tahondanaba lawkhiwa warep adu ngasi Chief Minister N Birenda kusinaki Maram gi lusingba kaya yauna pangthokkiba thorom aduda Chief Minister N Biren makata na hai Maram haiba khul asi Manipur gi Puwari da thadoknaba yadana lairaklaba khul amani Maram khul gi miyamna drug ki khayatagi Manipur miyam kannanaba lorokliba warep asina Manipur miyam ba thamoi sengna nungsi haibadu takle BJP gi anisuba lengak asina war on drugs 2.0 khongjang tha ani fari lengaki khongjang asi singi leiriba khunja ayambagi miyamna mapung phana hojik saugatliba asigumna tampaki mafam punawakta leiriba leikai miyam khudimangnasu drug ki mayokta ihau sanction biu tampakta drug laloliba miyoising khudaktagi makoina tawrubadu lanjare haina surrender tawbiu lengakna action amata lawjeroi haiki ngasigi thorom aduda saruk yakiba maram gi luchingba singi mapamda Chief Minister na thaja piduna haikibada maram khul asi chingdol la leibana maram oiduna isingi awaba sauna mayok nei isingi awaba asi koknanaba yam sangna pipe tingduna khul sida ising panghananaba PhD gi engineer ga khul gi miyam ga ngasimak nathok tasin tawba horgani aduga hana maram gi miyam da PHAC Maram asi Community Health Center ki thakta onkhalagani haibadu thabak oina pangthoklagani laifam thokpa doctor launanaba MPS Sina process kana tawri masi hek loibaga PHC ki thakta onkhatlagani haina su phondokkibaga loinana khul asi yamna maru oiba lambi ani su semba hauragani masigi phan leire haiki tampakta leibiriba drug karbar tawriba drug karbar tawiriba chinausi anywhere drug to virus immediately high business thadopio high business thadopio drug karbar to bigunu mase mi bu halaga satan bako mi halaga I hinnabi honaba du bakal gi business ni mase ngasi amona thopiro ngasi degi ai ina tawramba karbar drug ki tawramba sin bai topsare aduna hana su haje kare the present government BJP government illegal drugs, poppy plantation, corruption, forest destroyers in the compromise the roy I would say high criminal. She show you one I please come out and voluntarily surrender to me. I quite can't live my am no 900 mayam say. Government officials kaya yaw ngasi su Manipur da COVID positive oiba mi thengna khide hokyo pung kun mari da mi mifu rate COVID test tawki state asigi oina license asi lakpadagi ngasi phawbuda apunma mi lak amal sing kuntra threat chani
कुंथ्रा कोविड पॉजिटिव ओइख्रे मसी मनुंग मियोय लिसिंग अनिगा चामो कुन्ना लाइकिदे स्टेट असिगी कोविड नाबा फवी चांग चादा 39.3 लैरी थौबाल डिस्ट्रिक्ट की खोंजोम पुलिस स्टेशन की मनुंग चनबा खोंजोम साप मया लेकाई कम्युनिटी हॉल लेबा मपानदगी लाकपा सिडमी सिंगी लाइफमदा मसक खंगदबा सिंगना ngasi anganba pung amaga minute 13 ताबा द शक्ति लेरबा आईडी अमा पुखाई हलमले बॉब पुखाई किबा अदुदा कम्युनिटी हॉल द तुमदुना लेबा मपानदगी लाकपा सिनमी अमा सिरे मरी सोकले अमदी हॉल अदुदा सिनमी सिंग लैननबा खाबा जिंगा सिंग हॉल कुपलिबा जिंगा सिंग अमदी हॉल अदुगी मनुंगदा खामदुना थंबा गाड़ी सिंगसु अकाई अतोय थोकी थौदो अदुदा लैखिद्रबा सिनमी अदु दी वेस्ट बंगाल की खारियाताबादगी पंकज महातो सही कुमाथोय अपोकपा निर्मल महातो कवि सोकलब सिंह अदुना वेस्ट बंगाल की साउथ 24 परगना डिस्ट्रिक्ट की अरुप मंडल सही कुंट्रा अपोकपा बलराम मंडल अपूर्वा मंडल सही कुनमंगा अपोकपा समापोडो मंडल नॉर्थ 24 परगनास तगी सौभिक पात्र सही 39 अपोकपा बबलू पात्र अमसुंग राजेश रामानिक सही 38 अपोकपा कृष्णो रामानिक कवि मपानदगी लाकपसिंग अदु कोया एंड कंस्ट्रक्शन लिमिटेड हैदराबाद की मकादा तोंगान तोंगान मफमसिंग हाइबदी लमदिंग उचिवा संगाई युमफम अमसुंग वांगबल द पब्लिक हेल्थ इंजीनियरिंग डिपार्टमेंट PCED मणिपुर की वाटर सप्लाई स्कीम की टैंक साबगी थबक तौबा सिंगी हाइरी कंस्ट्रक्शन कंपनी असिगी थबक सुबगी पोचै मशीन सिंग आईडी पोखाई मफम असिदा थंफम ओइरगा थबक सुफम सिंग द थिनबनी आईडी पोखाई खिबगी थौदोक थोकपा मतम अदुदा मफम अदुदा मखोई तरा अहिंग लेक्तुना लैबनी हारी थौदोक अदुगी पाव हेक फंगबगा थौबाल डिस्ट्रिक्ट पुलिस की SP जोगेश चंद्र हौबीजमना लुसिंगबा मकोक थोंबा पुलिस ऑफिसर सिंगछु खुदकता संगसिंदुना मफम अदुदा यंगसिनखी अमदी मोबाइल फोरेंसिक यूनिट फोरेंसिक साइंस लेबोरेटरी मणिपुर अमसुंग बॉम्ब डिस्पोजल स्क्वाड BDS की टीम सु लाक्तुना यंगसिनखी थौदोक असिगी मटांगदा खोंजोम पुलिस स्टेशन नसु केस अमा लखोत्ख्रे असिबा हक्चांग जेनेमसी मेरल संगद थमख्रे हारी नाकल अमरोमदा आईडी अमा पुखायहनदुना मपानदगी लाकपा सिनमी अमा सेनखिबा अमदी सिनमी मरिबुना असोपन नंगहलंबगी मायोक्ता यानिंगदो फोंगलुक्तुना ngasi sapamaya lekai kaitel amasung mamang lekai waiting set ta miyamna wakat pham phomkhre wakat pham aduda misamda akiakang pibiganu bom pokhai hanbagi maram athubada sengdokpiu sinmi hatpa yaningde aikoi santi pami amasung mirakta bom pokhai hanba yaningde haina thaba placard singsu sinnaki amasung wakat mifam लोशिलकपदा खोलाव ओइनसु लाउखी वकत मिफम अदुदा सरुक याखिबी सपम ओंबी रेणुकाना फोंदोरकपदा सिनमी सिंगना तुमलिंगैदा बॉम्ब पोखाय हनबा मी हाटपा असोपन मयाम अमा यौहनबा असि लाइबक्तिबनी लैता लाइरगिदमक थबक सुबा लाक्चरिबा सिनमी सिंगदा असिगुम्बा तौबा असि यानिंगदे अमदी इंगना सिगना लेजरिबा सपम खुंगंग असिदा असिगुम्बा थोंग चथरकपा असि यामना लाइबक्तिबनी हाइखी मिरक्ता बॉम्ब पखायल हालिबासि कनानो करिगिदमक तौबनो हाइबा अदु मरि लैनबा सिंगना अतुबदा सिंगदोकपिउ मतुंगदसु असिगुम्बा लाइबक्तिबा थौदो असि थोअन बिगनु यानदबा साउनबा लेरगसु सिनमीदा ताइनबिगनु हाइरुना साउनरिबा नखोय मसेन थेंगनबिउ मरा लैतबा थबक सुबा लाक्चरिबा सिनमीदा ताइनबिगनु हाइखी खोगी लमदमसिगी मेरा पाइबी सिनिना माय बेम पुनमक्सिना सिनमी हाटपा यानिंगदे लैदलारा थिबा लाक्जबा सिनमीदा सुंबा वाना पिबा यानिंगदे असोपन नंगनबा यानिंगदे अदुगा इंगना चिंगना लैजबा खोगी खुंगंग सापम मसिदा सुंबा अकी खंगबा अकी तुजुंगबा इनंग नंगना हाइरिबा जगा असिगी मनाक्ता कैंसर पेशेंट अमा मयामना हेल्प तौरगा हिंगदना हुजिसे कायदा कायदोंमैनो हाइना खंगदना यामना वाना लेंगे मतमदा सुमाइना मिरक्ता बोम पोखाय हनबिबा थबकसे कना करिगिनक तौबिबनो हाइबदो अथुबा मतमदा सेंदोकपियु अदुगा मतुंगदसु सुंबा अवाना ताबसे ताहनबिगनु प्रोटेक्शन एंड प्रिजर्वेशन कमिटी मणिपुर PPCM की लमजिंग मखादा मरफुनिथोय सुबा नुपी लान ऑब्जर्वेशन कमिटी ना सिंधुना मरफुनिथोय सुबा नुपी लाल लिसिंगनी सुपना कुमाथोय की सोवेनियर ngasi वहेंगम लेकाय द लेबा PPCM की ऑफिस ता फोंख्रे
Thorom aduga mari leinana nupi lal numit observation committee disingani subna kumathoi gi convener Lorembam nganbina hai nupi lan haiba asi meyamna khangnaraba thodok amani Manipur gi nupi singi khongnet pham phida ama thambiramba ima singbu kaupadi hojik khunai asina thokliba thoaningdaba thodok wathok kaya asi ima singna haktengnana mayok nabagi tangai phadaba leide mahakna hai nupi oibi aikoina aikoigi pangal thauna losing buthok lingjan manana tungi mirol gidamak poram yatuna sothrak labak khunaibu manaba awang bathakta pukatnaba amato oina sangshin minersi amasung nupi langi tanglaba puwaribu convenersi phondoki thorom aduda pori leimarul gi president longjam memchobi nupi samaj gi president thokcham ramani leima amadi ppcm gi convener maibam bisheshorna thorom mapu oina saruk yakibo loinana tongan tongan manipur gi cso amadi maira paibi ima sing su saruk yaki leibak asina ningkhat tamlakpagi kumon thorongga mari leinana azadi ka amrut mahasab pangthokliba asigi saruk ama oina prime minister Narendra Modi na hayeng Ministry mapani makada leiba department singna paikatpa scheme tratruki ministry singna video conferencing gi kuthangda wari sanagadori garib kalyan sammelan haina mingtholba leibak sin mathungna Simla da hayeng pangthokadoriba asigi saruk ama oina Manipur da su tongan tongan ba apam singda pangthokani masida miyamna su saruk yabiu haina Union Minister of State External Affairs and Education RK Ranjan nangasi mahak yum da pangthokpa pamising unabada phondokre mahak na hai thorom asigi maru oiba pandam de scheme sing asina miyam gi punsi mahingda kanaba pirabra haibadu khangdoknabani loinana thorom asi saruk ama oina Pradhan Mantri Kisan Sanman Nidhi scheme gi punna lupa crore kuma thoirong gi sanpam oiba 13 suba installment su yathokani bahak na hai scheme singi mapung phaba phangdabagi matangda kupna thidok tuna karida asoiba leibano haibadu khangdok tuna lamdam asida leiba BJP gi karyakarta sing yauna miyamdam pung phaba scheme sing yohanan bo hotnabada mateng pangani phongdoki ngamage tagumba tongbu ngamabadi madugi beneficiary pangiba nupa na nupi maru na Modi gi nupi singda yamna preference tibani aduga direct wari saba aduga media gi nausinasu aduga tongan ba akoigi party sigi workers sinasu phangdaba mafam leiragana madu kari difficulties leibadagi no aduga yongdrisi kari gino haibase mase akoina अथुबो मतमदा भारतीय जनता पार्टी की वर्कर्स सिंह दुगा स्टेट असigi लेरिबा प्रेसिडेंट अमसुंग मयामसिना अयेंजन गनी दुगा फंगना होटनगनी हाइबसी मारुदो केनोने पेदा Ministry of Electronics and Information Technology Government of India ki majeng makha Digital India Corporation amadi Central Agricultural University crowd erosion sinduna kumgi haira amadi mahai marong sing liraga thamba amadi matau karamna semdok semdin tawdage habigi matangda ngasidagi hawrga numit humni chupna chathagadaba training hodokre Lomi singi paujel su saru yaduna Imphal iski laifum kunau soyom lampak community hall da pangthokyo thorom aduda maikei adongi miyamna saru yakibo loina training yaukiba singda akhang ahi singna ningthina takpi tambeki thoromgi matangda wangaladuna chief minister gi loinabi nongthombam hiainuna self help group singna thabak ningthina surabadi sanmit londa saukhatpa purakpa ngamgani matam khara thabak surga lepkhibana khudong sadab kaya mayoknai laingaki maikeidagi thabak ningthina suba singda mateng pangnaba adumak thong launa hangduna leiri haiki Federal Students Organization Kanglaipak
फेसोक की प्रेसिडेंट थौदाम रमेशना हाइक्रे फेसोकना फेब्रुआरी कुलुमदा वासकपा हुकरब मतुंग था मरिरोम सुरकपा असी फाउदा अफबा ओनबा एजुकेशन सेक्टर अमा अफबा ओनबा एजुकेशन की मायोन अमा पुरकनब होटनबदा ngasi फाव लेप्तना संखिलकली वफम सिंग असि नुंगथिल कवा नौरेम लेकाई गर्ल्स प्राइमरी स्कूल लेबा फेसोक की ऑफिस त पामिसिंग उनबदा मांगना फुंगलोखिबनी मांगना मखा तारादुना हिरम असिगा मरी लेना स्कूल कॉलेज सिंग द सर्वे टीम अमा चटपा हौजरे ngasi सर्वे चटपा हौबा असिदा लमलोंग हायर सेकेंडरी स्कूल दा ओजा ओरिबा खेत्रीमयम रंजू कौबा अमा लिसिंग अनि तरापन लगी हौरगा ngasi फावबा नेखि नुआयना स्कूल कारमद्रे लाइक ताकपि तंबिबगी ममी उद्रे एजुकेशन बु अपबा माइकैदा पुरकनब होटनरिबा असिदा सिंचेप थाबा ओइना थोकले हाइरबा ओजा असि ओजागी माइखुम उपा ओजा मानदबा लेबाकी खुनाई येकनबनी महाक असि सस्पेंड तौब खक्तनतना टर्मिनेट तौरगा अतोपा एमए लोयरबा लाइक ताकचनेंबा छात्रसिंगी मरक्तगी अमा हापियु हाइन सो पोंगरोली लोइनना तोंगा तोंगाना स्कूल कॉलेज सिंगदा महूत थमलगा ओजागी माइकुम उपतुना कारबार तौरिबसिंग मथक्ता मरी लेनबसिंगना एक्शन लोखटपियु हाइखि सुगुम्बा ओजागी माइकुम उपा ओजादी ओइदबसिंगसे कोइ तोंगा तोंगा स्कूल कॉलेज मयाम तो कोइ जु कोइ ससम तमते थनेजरकनी लेजु लेरमने थाजै ओजा मुचना चिंबा थमगा कोइ ओजा चत्तबा सिंगी मफमदा थाथाबा चत्तबा ओजे कोइदा अदुमि पाव मयाम मा लापा होरे मरबदुना मसुगुम्बा मयामसे कोइ सस्पेंड तौब खतना तब ट्रमिनेट तौबिरगांदा कोइ अखोई ओजादी ओजागी कोई थव फंग मैं ओजा मैं लेब कोई मास्टर लोरब PhD लोरब मैं लेने ओजा सूब अखोई ओजादी लौथोपीरकान सूब अखोई ओजा ओजिनिंग छात्र तकनीब अफब अवोब एजुकेशन की सेक्टर पुरपद फेसों चंखल सूब ओजा अखोई कुरानमाद अखोई लाइक तानीब छात्र अखोई छात्र सेनिंग तुंगी खुना की सेनिंग ओजा टर्मिनेट तौर है फेसों की लेना Institute of Rural Education IRE amasung IRDSO Wangjing lingkat piramba amadi mahiroi sing amasung nupi angang singidambak yaipananaba achouba thodang lobiramba YK College gi principal so obiramba leikidraba oza narengbam ibutombigi mitam khinduna maikum hangdokre IRE Wangjing gi complex ta paktok patorom aduda oza ibutombigi loinabi narengbam ongbi chaubi debi amadi IRE gi principal su oiba मचानुपा नारेंगबम राजीव कुमार ना मितम की माइकुम हांगदोक लबा मतुंग स्कूल की ओजा सिंह अमदी मियाम गलोइना लेखिद्रबगी मितम दा लेकतुना अमदी सोलफुल म्यूजिकल ट्रिब्यूट पिदुना इकाई खुमनब उटकी इंस्टीट्यूट ऑफ रूरल एजुकेशन IRE की प्रिंसिपल नारेंगबम राजीव कुमार ना थौरमगा मरी लेना फोंदोखिबदा लेखिद्रब ओजा इबुतोंबिना कॉलेज प्रिंसिपल ओइरिंगै मतमदगी अयत अपन कया लेख्रबसु मिपुम खुदिंगमकपु येकनबा अमा ओइना लोखिदे लमदम सिगी सोथरबा अंगांग सिंगबु एजुकेशन खरदा ओइरबसु पिहौननबा पिहौबना चुंगनी खंदुना कुमजा लिसिम चापन फुद्रामरी द IRE स्कूल असि लिंखत पिदुना लमदम असिगे अंगांग सिंगिदमक यामना कन्न होटनजरंबा ओजानी हाइकी थबाल कॉलेज थबाल की NSS यूनिट 1 2 अमदि 3 न सिंदुना चयोल अमा चथगदबा NSS स्पेशल कैंप ngasi dagi Thawal College multipurpose hall da hodokre youth for eco development and better environment haiba iramda pangthokpa camp hodopagi thoramda Thawal College gi principal o chawbu debina athoiba mithung len IQAC gi coordinator Dr. KH Jogindro Singh na thoramapu amadi students welfare gi din su oiriba associate professor Dr. L Akandjit Singh na akhanaba mithung len Singh oina saruk yaki Hokyo tangkun mangadi kunipan fawa pangthokkiba state level Sirui Lily Festival da Sirui Singsang da Sirui Lily yengba lakiba miyamna phamlamba patharama pham kaya da serangi achapot maku plastic bottle sing polythene na chingba potlam kya thadaram bana Sirui chingmai aduki matik masak thiale loinana Sirui Lily gi pambi thektuna हेक्ननब होटनरंबगी खुदम कयासु फंगले हिरम असि मथांगदा अखोगी पाउमिना हक्थेंगनन चतुना यंगचलुबदा सिंगमाई की मफम कयादा सिल्ली लांगलिब सिंगना डस्टबिन थमलबसु प्लास्टिक बोतल कयाना मफम कयादा इचाई चाइना लेरंबा अमदी मालेमदा थिंगनब कया होटनरिबा सिंगल यूज प्लास्टिक की पोलम कया सिरुई सिंगमाई की डस्टबिन लेते मफम कयादा हुंदोकलंबा थेंगनरखी
Lengakna Sirui Lili Gidamak Lupa Crore Kaya Thadaduna Sirui Village Shamgatpa Amadi Cable Car na Singba Chaukatpagi Lamlomda Pukatlagasu Sirui Singmai Amadi Sirui Lili Yangchin Binaba Laitraba Haibugi Achoba Wahang Amma Oiri National Ayush Mission ki Makhada State Ayush Society Directorate of Ayush Lamphel Partner Sinduna ngasi Nomagi Oiba Ayush Free Health Camp Amadi Awareness Program Ama Pangthokri Imphal Iski Kurai Lamlang Bazar Pangthokwe Thoram Aduda Kaitel Fambi Ima Yauna Anakpada Laiba Kayana Suryaki Anabasingna Lemna Hidak Piduna Pangthokkiba Thoram Adugi Matang the Wa Ngangladuna Directorate of Ayush Lamphel Fatki Office Coordinator S. Tondangna State Asigi Chief Minister Nong Tombam Biren Amadi Health Minister Dr. S. Ranjan Gimijeng Makada Ayush Department na Sinduna State Asigi Tuan ba Manung Hunjin Mafam Kaya Yauna Kaitel Singda Free Health Camp Pangthokuna Lakli Ayuktagi Nomidang Fauba Kaitel Family Basing na Anaba Ama Lairabasu Tungoy Naraga Laiba Anaba Yengtok Tana Laiba Asing Koknanaba Kaitel the pre-medical camp Pangthokpani Ayusna Piribu Hidak Sing Asi side effect Laite Miyamna Karigumba health camp Pangthokning Balerabasu Department Pau Pawirau Handak Tasu Kwatha Amadi Moria the health camp Pangthok Kiba Laire Loinana State Asigi Mafam Sinbatungna health camp Pangthok Kigani Hakchang Pabana Lanni Haiba Wapam Nixing Duna Aikoi Kuding Hakchang Pana Lainana Honasi Haiki All Manipur Midday Meal Workers Union na Tongan Madabi Yauna Memorandum Ama ngasi Education Minister Thaunawdam Basanta da Pishin Kre ngasi May Kuntra Nithukaban Numita Union asi mo Chindon Union gi Secretary Arambam Thoichanu Treasurer Kangjam Ibemsa Thaunawdam Sobita gi team amana Manipur lenga ki Education Minister Thaunawdam Basanta unaduna Memorandum adu Pishin Khibani Minister Pishin Kiba Memorandum Adu the Yawa Maru Fam Singdi Midday Meal Workers Singi Pangpang Toklaba Tatramagi Honorarium Pitokpa Thadar Palising Amakak Honorarium Oina Piriba Asigi Matakta Lupa Lising Taruk Pibinaba Wapam Asini Minister na Union ki Memorandum ki Warol Mamuta na Par Matungda Numit Karni ki Manung da Tha Taragi Honorarium Pitoklagani Amasung Hauzik Thada Honorarium Lupa Lising Amakak Piriba Asi Yamande Masidagi Hana Pinaba Kanharagani Haina Minister na Pongdolaki Loinana Handa Pangthokkiba Manipur Bidhan Sabha Mikal ki Matungda Tuan Vote Kamari Lainaba Mowongda Midday Meal Workers Sing Karabu Tabaktagi Lokthokani Haina Mioi Kran Hotnari Haina Tai Madu Mahana Sungya Yaroi Haina Supongdolaki Hari Union Yamaikaidagi Minister Thaunawdam Basanta the Union Asina Laibaki Maruiba Midday Meal Workers Singi Kanbiduna Apaba Tabak Amasung Kongtangkya Lokalakani Haibagi Tazabasu Tamlakli Ngasi numidang waram Delhi da len jauna nongkan subadagi chathok chasin da khudong chadaba thon kre len na windshield sing amasung motorcycle tongduna lakpasing da yaiduna awaba ohenki weather phattabana maram oiduna flight timing da thengtharba yai hari lambi da cheliba car sing akanba nuksitna chumna thobang amhan kide pungda kilometer yankai yangna nori nuksit lakani haina weather official sing na hana myam da khangan balai kre hari Punjab ki singer Sidhu Muswala Nomaina Kaptuna Halam Bagamari Lenana Singna Myotaru Pagat Kre Chief Minister Bhagwan Manna popular rapper singer gi Mihat Adubu Thigatnaba order Tokre Karigi Mahaki security Lokthok Kibano Hanki Punjab Police na Myo Chamri Kunmari gi security Lokthok Kibada singer Asisu Yauki Punjab ki Mansa district Thok Thodo Aduda Pangkiba Nomai Maru Singi Manungda AN-94 Russian assault rifle su attack adu yauki haiba kangki Facebook ta phangba pawgi matung ina Sidhu Muswala hatkiba adu Canada the best tauba gangster Goldie Brar nani hari Goldie Brar asi Delhi University ki hanagi mahiroi gang leader Lawrence Bishnoi gi close at ni Bishnoi Hauzik Tihar jail da laibani mihat asida mahak yawi haibagi matang da mahaki ukil na jail da laibi amana asuk chaw mihat amagi thaudang karamna ngamgadagi haiki Goldie Brar natraga Satinder Singh asi multiple criminal case kya da chenabari Congress worker Gurral Singh Pahalwan hatpada sumhak chenai hari sahi kunipan surba hanadi
Subdeep Singh Sindhu haina khangramba Sidhu Muswala handak pangthokkiba Punjab Assembly Mikhalda Congress ki merep oina Mansada vote lepkibani maku AAP gi Vijay Singla na maithiba pikibani Vijay Singla senja thumja tawrambagi maralda Punjab ki Chief Minister Bhagwan Man na mafam lokthokibani Muswala gi mihat asi haukiba Sahida Akali leader Bikki Marukem hakibagi laman kumba oiramba yai haina police na phongdoki aroibada morepa amhonna drug la loliba mioi sing lanjare haina surrender tobiu lengak na action amata lojroi haina Chief Minister N Viren haikre ID pukaibada sinmi ama sire wakanupam chathakre Nupi Lal 2021 gi souvenir asi phongkre loinana mahi barong karamna ligadage haibaka mari leinana numit humni chathagadaba training program ngasidagi hudokre ngasigi damak tadi paudam pijama ta solution jare meyang tabir bukai puna pu amukana kurumjari